अहानबदा मरुब पाउ पिजरे पाकिस्तान फाजिंदुना थमलुबा BSF की जवान पूर्णन कुमार सो चयोल अहुंगी मतुंगदा मयुमदा योरख्रे सिक्योरिटी फोर्स ना एंटी नासान ऑपरेशन दा माओइस्ट कुंट्रागा माथोय हाटख्रे कर्नेल सोफिया दा फजदब वाफम फोंदोकलुबा बीजेपी की मिनिस्टर की मथक्ता केस लखटनबा खंगनख्रे अमदी असम की कोकाजहार दा सखंगदब सिंगना बोलेरो मिंगसेन थुगारे का लुपा लाख अनि पुख्रे खुरुमजरी ममी टीवी ना संदोकचबा नेशनल अमदी इंटरनेशनल पाउ मीटिंग ताबिरीब सिंगबु एलांगबम दिलपारानी चनुना तरामना उक्चरी पाउ संदोकना पिजरी पाकिस्तान रेंजर सिंह फाजिंदुना थमलुबा BSF की कांस्टेबल पूर्णम कुमार सो सौराकना चयोल अहुंगी मतुंगदा महाकी इमुंग मनुंगा उनदुना हराव तयाम्बा फोंदोकचबा फंख्रे महाकी लोइनाबी अमसुंग अपोकपना स्टेट अमसुंग सेंट्रल लीडर सिंगदा महाकु माय पाकना थादोरकपगिदमक थागतख्रे अमसुंग मसी डिप्लोमेटिक की ओइबा होटनरकपगी महैनी हाइख्रे पंजाब की फिरोजपुर डिस्ट्रिक्ट लेबा इंडिया पाकिस्तान बॉर्डर दा पोस्टिंग तादुना लेखिबा पूर्णम कुमार सो असी हौखिबा जम्मू कश्मीर के पहलगाम दा थोखिबा टेरर अटैक ता मियोय कुनगा तरुक सिखरबा मतुंग मथंगी नुमित्ता ऑपरेशन ड्यूटी मनुंगदा मफम खंगदना इंटरनेशनल बॉर्डर लाइन सिलुबदगे महाक पाकिस्तान के रेंजर सिंगना फाजिनखिबनी हाइरी सेंट्रल अमसुंग स्टेट सिक्योरिटी फोर्स ना छत्तीसगढ़ तेलंगाना बेपादर की मनुंग चनबा करेगुट हिल्स ना कौनसिनबा ngakpigane konsinba asukba jagal amada numit kunga mathoi chatharakpa operation da yamdrabada nasel kunga mathoi kuntraga mathoi hatkre haina security official singna ngasi phongdokre press conference amada CRPF के डायरेक्टर जनरल SP सिंहा अमसुंग छत्तीसगढ़ के डायरेक्टर जनरल पुलिस DGP अरुण देव गौतम नहाय ऑपरेशन अदु एप्रिल की तांग कुनगा माथोइदगी हौखिबनी मदुदा असिबा हक्चांग कुंट्रागा माथोइ फंगबा ngamखे मदुगी मनुंगदा हक्चांग कुनगा निपान मसक खंगबा ngamle हाट ख्रबा नासाल सिंह अदु की मथक्ता लुपा कोटी अमगा लाख हुमद्रागा निथोइ रिवार्ड लौथोखिबसु यावरे हाइरि सिक्योरिटी फोर्स न मसिंग यामलबा खुलाई कयासु फंगले अमसुंग मखोइगी नासाल के टेक्निकल यूनिट मरी अमसु मांग ताहनख्रे मसी मखोइना खुलाई अमसुंग IED सिंह पुथोकफम नि हाइना छत्तीसगढ़ पुलिस के एडिशनल DG एंटी नासान ऑपरेशन विवेकानंदन हाइकी ऑपरेशन सिंदूरदा इंडिया की आर्म फोर्सेस सिंगी मिहुत ओइना मियाम द वांगांग खिबा कॉलोनियल सोफिया क्यूरेसीदा फजदब मओंगदा nganglubagidamक मध्य प्रदेश की हाई कोर्ट ना महा की मथक्ता FIR खुदकता रजिस्टर तौनब ऑर्डर ठोकरे मध्य प्रदेश कांग्रेस ना मिनिस्टर विजय साहाबो खुदकता डिसमिस तौगदबनी हाइना डिमांड तौखिबगा लोइनना मखोइगी माइकैदगिसु FIR रजिस्टर तौखि हाइखे वाथोक असे मिनिस्टर विजय साहाना कर्नेल सोफिया क्यूरेसी पंदुना ngangbagi वीडियो अमा वायरल ओरखरबा मतुंगदा थोरखिबनी वीडियो अदुदा मिनिस्टर विजय साहाना PM मोदी असे खुनाइगिदमक खनबा लुचिंगबनी पहलगाम टेरर अटैकता टेररिस्ट सिंगना लुखराबी ओहनख्रबा लेबाक असिगी नुपी कयागे लमन खुमनबगिदमक टेररिस्ट सिंग अदु कम्युनिटी दगे नुपी अमा खंगतलगा मखोइदा परा तंबिनबा PM मोदी ना थाबनी हाइना फोंदोखिबनी हाइरि असम के कोकाजहार दा यामना अंगकपा थौदोक अमा ओइना सखंगदबा सिंगना नुंथिल पोबोपता खामदुना थंबा बोलेरो कार अमा मिंगसेन थुगाइरगा लुपा लाख अनि पुरगा चटख्रे
थौदोक असी ngasi numit yungba matamda Kokajahar da leiba SBI main branch ke hek manakta thokibani hairi थौदोक असी की matangda fangba paugi source amana Berenda Basumatari Kauba Guajanpuri village tagi businessman amana mahaki bolero car ado lambi gi mataida park toramlaga che sang kharap photo state taunaba dukan amada changkhe mahaki bolero car manungda paisa yawba bag ama thanamkhe mahakna photo state copy lawba changlinghaida madugi khudong chaba lawduna sakhangdaba miyoi amana thongnau gi mingsel thugairaga paisa yawba bag adu puraga chenkhibani hairi bag aduda case oina lupa lakh anirom yawkhe thogdok asigi paw phangbadagi Kokajahar police team ama mafam aduda laktuna investigation chathaki loinana FIR amasu lokhatle hairi April ki tang kungani thoida Jammu and Kashmir gi Pahalgam da thokiba terror attack ado center government na conspiracy tauraga thaoina thohanbani hairuba AIUDF ki MLA ama Assam government na National Security Act NSA 1980 gi makhada fare hairi faraba AIUDF ki MLA adu ki maming Aminul Islam kawi Assam gi Ding Assembly constituency dagi karakpani hairi hiramasiga mari lainana Assam gi Chief Minister Himanta Biswa Sarma na phongdokhibada Pahalgam attack adu government na thaoina thohankhibani hairuba AIUDF ki MLA Aminul Islam lebak asigi law NSA gi section 3 clause 2 gi makhada government na fare haibasi achumbani handakta pangthokhiba panchayat election gi rally amada MLA Aminul Islam na miyamda mahaki wafam asi phongdokhibani mahakna phongdokhiba wafam adugi video social media da viral chalakpadagi Nagon police ke SP na madugi report ama mari leinaba deputy commissioner amadi district magistrate ta pisinke SP gi report adugi matung inna MLA adu NSA gi makhada fanaba order thohankhibani hairi asigumba kanglup masen nungsinadana ba hotnaba amade national security da hanthana yengba ase makhata na khanguna leiroi haina Himanta Biswa Sarma na haiki US ki President Donald Trump amasung Saudi Arabian ki Crown Prince Mohammed bin Salman ga $1 billion samagyankai humdoi gi arms deal kuyek pinakre White House na phongdokhiba warol amada ngase Riyadh ta luchingba anina kuyek pinakhiba ase lambi ani gi marakta khwaidagi Chauba ngaksel gi lamda mateng pangnabagi yana cherol ni hairi yana cherol kuyek pinaba America gi defense company sing na puthokpa air amasung missile defense system sing yauna tongan ba khulai sing leiba yonbagi thaurang sing yauri leibak ani na ngasi kuyek pinakhiba ase puwari oina lehobaga loinana leibak adugi matang malem sida Singtha hauragani hainasu White House na phongdorakli President Donald Trump na Saudi Arabia gi khongsatta Qatar amasung United Arab Emirates ta susatuna leibak sing asigi marakta hena afaba mari thamgadawri hairi United States amasung Saudi Arabia gi marakta haukiba January da US $1 billion chatret mathangi chahi mari da senthang pinabagi yanabasu lauke Donald Trump na White House ta amuk halaklaba matungda Middle East ta chatkhiba mahaki ahanba khongchet ase singthaningai oiri Central Japan ki IC Prefecture da Japan ki Self Defense Force SDF ke military training plan ama take off hek tawbaga ikan kanadana crash tawkhre hairi thogdok aduda crew member ani thiba khangdre hairi T4 training plan adu paikhatkraba matungda minute ani leiraga radar dagi mangki Iruka pat hairaka khangnaba reservoir amada tasilamgadra haina chingnaba maramna authority na thiba humbagi thabak chathaki mafamdada plan gi atek akai di fangkhre crew member ani du siramlagani haina mi painari
Turkey gi Istanbul shahar da ngasi Russia amasung Ukraine gi mihut singi marakta wari sanagadori masida Russia gi maikai politician gi amate technician gi wafam kaya pukhatkani haina ngasi Russian Presidential Office ki official Yuri Yusakov na fongdorakli Russia mihut na politician aduga technician gi isu billion ama pukhatpagi tangai fadaba lay madugi matung inna mihut asida kana yaugani haibadu laptopkani haina Yusakov na media da fongdoki ing gumjalising aniga kunhumdoida wari sanabagi thabak chatharamlaga Ukraine gi nongchuf khongbu singna taksilakpadagi takthokkiba adu makha chathanaba Russia maikaidagi taksingani haina Yusakov na haike maraksida US ki President Donald Trump na fongdokkibagi matung ina hayeng Istanbul da wari sanagadoriba sida US State Department ki Secretary Marco Rubio amasung atai official sing saruk yagani hairi Aroibada maroiba pau amuhana pizare Pakistan na fajinduna thamluba BSF ke Jawan Purnan Kumaso chayol ahungi mantungda mayumda yorakre Security Force na anti-Nasan operation da Maoist kuntraga mathoi hatkre Colonel Sofia da fazataba wafam fongdokluba BJP gi minister gi mathakta case lokotna bakhanghankre amadi Assam gi Kokazahar da sakhangdaba singna bolero mingsen thugairaga lupa lakh ani pukre Hauziki oina Mami TV na sandok jaba national amadi international paulo shinjare makha taba pau gidamak biring talna lebiyo